अहानबदा मरुइबा पाव पिजरी मणिपुर असेंबली ने तोंगान डिपार्टमेंट तरेट की लुपा करोड़ लिसिंग अनिगा चामरी हुकुमाथोई लाख मरफू लिसिंग तरा पास तौख्रे गवर्नर ला गणेशन रिम्स की न्यू कैंपस डेंटल कॉलेज ब्लॉक अमदी ओटी कॉम्प्लेक्स अनौब मॉड्यूलर ऑपरेशन थिएटर संगाख्रे वोटर अमदी आधार कार्ड लिंक तौबगी थबक ngasi हौख्रे इलेक्टोरल रोल दा चही अमदा मिंग मरीरक चनबा याबगी खुदुंग चाबा लैरे लमदम असगी नुपी सिंगना मिरम की फिजेट थादोक्तुना इरम की फजरबा फिजेट सिंग सेट चादुना इनात योखटलसी हाइना इजोल की माइकेदगी मियामदा थमख्रे अमदी हौकिबा पुंग कुनमरीदा मणिपुर की ओइना कोविड-19 की अनोबा केस 59 चिंगनख्रे असीबा अमदा यावखिद्रे खुरुमजरी पोनी टीवी ना पिजबा नुमिदांग मणिपुरी पाव मियेंग ताबिरी बसिंगबु जेनिफर शर्मा तराम नोकचरी हौजिक पाव संदोकना पिजरी तरानिथोई सुबा मणिपुर लेजिस्लेटिव असेंबली की ngasi तारेटनी चनबा नुमित्ता हाउस ना तोंगान बा डिपार्टमेंट तारेट की सिजिनगदबा लुपा करोड़ लिसिंग अनिगा चामरी हुंफुमाथोई लाख मरफू लिसिंग तरा येनबा लेतना पास तौख्रबसिंग अदुदी पुलिस डिपार्टमेंट लुपा करोड़ लिसिंग अनिगा चनी सुबना अमा लाख कुंट्रा मापल लिसिंग कुनमाथोई Vigilance and Anti-Corruption that lupa crore marfunitoy lag nifu matoy lising mapal. Fire Protection and Control that lupa crore kuntra mga lag marfu taret lising marfu humdoy. Jail Department that lupa crore nifu nitoy lag humpu taret lising humpu tara nipal. Home Guards Department that lupa crore yangkay nitoy lag yangkay matoy lising marfu mapal. Rehabilitation that lupa crore taruk lag marfu tara madi lising kuntra nitoy. Relief and Disaster Management Department ta lupa crore chama tara mari lakh tara mari lising marfu nipal ni. Amaromda Bill ahum the Manipur Fiscal Responsibility and Budget Management 4th Amendment Bill 2022, Bill number 10 of 2022, the Manipur Staff Selection Commission Bill 2022, Bill number 5 of 2022, amadi the Manipur Land Revenue and Land Reforms 7th Amendment Bill 2022, Bill number 14 of 2022 ngasi Assembly House na yet na bayawdana pass tokre. Regional Institute of Medical Sciences RIMS Imphal da laiba new campus da Dental College Block amadi OT Complex da Anoba Modular Operation Theatre ama ngasi Manipur gi Governor La Gणेशन sangakre. College Block amadi Modular OT sangaraba matung RIMS ki Jubilee Hall da pangthokiba thoramda Governor La Gणेशन hakibada COVID ki luraba matamda RIMS amadi masigi staff singna awa ana thidana thawai khubak da haptuna hotnaba kaya adu kawa chumloi. Lamdam asida achoba Institute of Oiriba RIMS asi matam gi matung inna semgat sakat na bahonabada laingak lairi. Paliba laingak asna miyeng changduna afaba hospital ama ohellakani haiki. Mahak na makha taraduna hana lairamba infrastructure dagi anoba mawongda hapchilakpa amadi semgat sakalakpa asna mahiroi amadi ana layengi lamda kumang chawsilagani. Amaromda India ke Prime Minister na laukthokibagi matung inna Bharat ki ningkha tamba numit thoram pangthokpada yumthong khudingda National Flag chingkhatpiu amadi National Anthem sakpiu haina phongdokhi. Very hard during the pandemic of COVID-19, including the fourth wave, and save hundreds of lives. Manipur dental education occupies a place of pride in the field of medical studies. The basic aim of the dentists in this field is ever increasing. As dentistry officer offers a satisfying, rewarding and lucrative career, it has become the subject of choice for aspiring professionals of tomorrow. Director A. Santana Hai, RIMS Hospital asi hana lairamba infrastructure singdagi anoba kaya hapchilapa asina lamdam asigi miyamda achoba kanaba ma oirakli.
RIMS asi North East ki oina yengbadasu singthaningai oiba medical college amasu oiri hana RIMS da thadaramba budget tagi union budget lisingani kunithoi da crore changa humpu da hengalakpa asigi damak thagat pasu phongdokli Taru Tananba Hospital Singi Marakta Amadi Analaingi Lamda Kumang Chowsilakpa Hospital Singi Manungda Rimsu Ama Oibang Amnakli Haiki. Our postgraduate student got the job of the senior residency, and so they will be eligible for assistant professor in the academic. This after fighting so many years, we got it after ministry has given. This will be the game changer. Next we had the OT for another small game changers for us. We started with the trauma center, so we can classify which is the most urgently required for emergency operation. Ngasadagi hauduna voter amadi Aadhaar card link tawbagi thabak haure haina Manipur gi Chief Electoral Officer Rajesh Agarwal na lamfel da laiba CEO gi conference hall da pangthokpa press conference amada phungdokhrei Mahakna makha taradura handak parliament representative of people's ek manung channa election gi process da ahong bakaya ama leire madudi chahi amada electoral roll da ming chanba amukhak yaramba adu chahi amada mari rak chanba yabagi khudung chaba leire haiki chahi tara nipal sugadawraba angang singna 1st January 1st April 1st July amadi 1st October gi manungda electoral roll da ming chanabagi apply toba yaragani amadi tha ahum khudingi electoral roll asi update tawrakani voter singna makhogi voter ID adu Aadhaar ga link online gi khuthangda natraga offline oina tawba yaragani masigi damak booth level officer sing yum da tharagani haiki mahakna haibada voter ga Aadhaar ga link tawba asina election gi matamda chamam na bathokta ba amadi asengba voter sing adu khangdokpa ngamnabagini loinana hana husband natraga wife haiduna panlamba adu gender neutral oina ba spouse oina on thokle amadi hana service tawramba nupagi loina bi khaktamak service voter registration tawramba adu thabak tawba nupigi mapuroi basu service voter registration tawba yahande haki amadi registered representative of People's Act 1951 gi matung inna election authority na jaga ama hekta da election gi thabak ka mari lenana sizinaba yabagi sakti adu lai hairi wife or husband has been substituted by spouse, whereby meaning that it has been made gender neutral. Secondly, in case of service voters, earlier the provision was that only wives of a male service voter can get the facility of a service voter. A lady who may be serving in any of the armed forces and is registered as a service voter, her family, her husband can also be treated as a service voter as per this new amendment. The election authorities have been further empowered that in addition to polling station, they can also requisition any premises for conduct of elections, which includes counting of votes, storage of voting machines, storage of ballot boxes or EVM poll related material, even for housing of security personnel and polling personnel. Any premises can be requisitioned by election authorities during conduct of election. That scope was earlier limited, this scope has also been widened. Imphal West District ki manung chana laiba voter amadi nauna voter pansinaba thorang liba mioi singdagi Aadhaar number khongwatpagi campaign ama District Election Officer DC Imphal West District na ngasi DC Office Complex Lamfel da laiba Kombirei holda hawdokre hawdopagi tharam aduda Electoral Registration Officer sing District asigi Assistant Electoral Registration Officer sing Political Party ki mihut sing booth level officer na chungba sing yauna mioi chamarom na saruk yaki Thoram aduda Imphal West ki DC TS Kiran Kumar na district asagi miyam na makhoi gi Aadhaar card sing voter ID offline natraga online da oirabasu link tawbinaba haiki loinana political party sing club organization amadi paumi sing nasu mateng pangbiduna atenba matamda paikhatliba thorang asi loisinaba hotnaminasi haiki Thoram asda 16 Sakmai amadi 17 Lamsang Assembly ki Electoral Registration Officer S Patmapati na mikhal gi tongan ba anoba chana pathap singi matangda wafom kaya thamki Ngasi Thobal gi District Election Office su electoral roll da ming chanlaba amadi changadaba singi Aadhaar number khongwatpagi thoram ama Deputy Commissioner gi conference hall da hawdokre Thoram aduda Thobal District ki DC oiriba A Subhas Singna phongdokhibada voter ID ga Aadhaar ga link tawnariba asi election gi matamda duplicity tawba yadanaba amadi election niyam chumna pangthokpa ngamnabani hairi Thobal gi ADM oiriba B location na PowerPoint presentation perioduna hakibada
Form 6B sizinaduna Aadhaar link tauba yai masigidamang EROs amadi AEROs da instruction kaya piduna lairi haiki. Mahangna haibada ECI na piriba chatna pathap ki matung inna EROs amadi AEROs na miyoy amatada Aadhaar link taunaba masa yadana na phu tauba yade hairi. Mahangna makha taraduna mamang the electoral roll da chahi amada amuktang dagi hena ming chanba yadabadu hauzikti chahi amada marirak chanba yari haina su phongdokhi. District Election Officer Chandel nasu thauram asi ngasi Chandel amadi Technopol District ki oina DC Complex Chandel gi conference solda hogdokre. Thoram aduda DEO Chandel mayang lamam Ras Kumar na haikibada ECI na thaurang asi voters singi masak khangdokpa amadi electoral roll da la naming Johnson ba singi lokthokpa ngamnaba paikhatlakpani miyam na paikhatlakliba thaurang asida saruk yasinduda matyang pangsan gadabani haina phungdokhi. District aningi election officials sing district level officers sing political party ki mihut sing NGO sing amadi atai atopa kayana tharam aduda saruk yaki. Paugi marat thatna atin babre amatak nominasi. Poni TV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak Poni TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak Poni TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyam gi suggestion bu khawrangna ngaijari Break matung taram nokchari makhataba pau pizari. Manipur da corruption laitre haribasi BJP gi namthakni Manipur da corruption chama lai corruption tawdre haiba natte corruption tawbada free oire haibani haina Congress party na BJP lengakta maral sikri ngasi BT rota laiba Manipur Pradesh Congress Committee MPCC gi office da pangthokhiba pau gi mifam da MPCC gi General Secretary Harishwar Goswami na hai India ke Prime Minister na Chairperson oiba Niti Ayog na phongba Inauguration of India Index 2021 gi report ta yauriba charge sheet amadi pending corruption case ki matangda Manipur asi chama backdrop oi haribani masida matau karamna Manipur da paliba BJP lengak asina Manipur da corruption laitre haribano haina hangki mahakna makha taraduna Manipur da BJP lengak pairakpa matamda anti corruption cell haiduna hanglami madudagi mathang maming ngai hak leitna onthok onjin tawduna lakli amadi corruption thingnaba thabak paikhatri chahi asigi April 12 da senja thumjagi maralda PMGSY Rural Engineering Department ki Additional Chief Engineer in Charge ingo ba ko ba mioi ama anti corruption cell na lupa lakh humpurom ga konana office tagi fare haina pau da yaurakiba leire adubu madugi matangda ngasi fawba karigumba thabak amata paikhatana leiri haiki India ki mafam kayada BJP lengak asna pocha gi mamal hengat lakpa GST hengat lakpa gi mayokta khongjong sangsin bagi saruk am oina Manipur dasu ngasi Manipur silang lup na sinduna khongjong sathakri All India Agricultural Workers Union Bharatiya Khet Master Union All India Agricultural and Rural Labor Association amasung All India Agrami Kisan Sabana ngasi Bharat ki mafam kayada khongjong sathabagi saruk am oina Manipur dasu coordinating body of trade union na sawatuna Manipur silang lomi lup na sinduna irawat bawanda wakat mifam sathakhiba aduda Manipur silang lomi lup ki General Secretary Nengombam Jadeshwar na hai India da paliba BJP lengak asna miyam gi ichupa asi laibak thibani masina lairaba miyam dadi hena awabagi mathakta awaba pire athubada BJP lengak na pochagi mamal amadi GST hantan gadabani Manipur dasu lairaba koknaba amadi khunggang chawkhatnaba program pumnamak senja thumja yauduna thabak tau Manipur gi lafam kanaba thabak chapchana pakhat kadabani East Ramda Sial Tingdana amasung document yauduna unorganized workers singbu registration tawhan gadabani haiki
Lamdam asagi nupi kunaina miram gi fizet thadokuna iramdam gi fazaraba fizet sing set chaduna aikogi inat yokhatlasi haina irai pak inat janura loine sinlon ichelna phongdokre wafum asi ngasi DMU campus da laiba M suloi sangda pangtokpa ichel gi tara taret suba mapo kumon ka mari leinana lup asagi president tongbram IBM chana phongdokhibani mapo kumon thoram aduda ichel gi president tongbram IBM cha nupi samas gi president TS Ramani Amkil gi president L Nganbi Tammi Chingmi gi President Y Momon, Cookie Mothers Union Manipur gi Advisor Rose Mangsi Hauke, Kabui Mothers Association gi President Atompui Kamai, UMO gi President Moirangthem Sorojini, Laimakol gi President MC Rita, NL gi President Y Mema, Nimpal gi President TS Ibu Yaima, Anul gi President L Pramo, Thaubal Ima gi President S Ibu Bimola Amadi, M Sugi President Haubizam Chalamba Maitena Thoram Adugi Mayai Tangban Lauduna Sarukyaki. Ichelgi President Tongbram IBM Jana Thoram Aduda Wangang Badahai. Lamdam Asigi Janura Singna Aikogi Inat Yokat Kadabani. Isagi Saktam Ngak Senduna Tambangam Naba Ichelna English Ing Kumja Lising Ani Manga Safong Lapadagi Hauna Taudang Lauduna Lakli. Adubu ngasi maksu no makang dana Taudo Wato Kaya Amat Tokli. Mahang na lup asigi kumon thoram na amuk lakpada nupi oibi singna laibak asigi sakyeng mingsel oiba maram na lamdam asigi nupi singna miram gi akamba fizet thadokuna iramdam gi fazaraba fizet laiteng sizinara si haina pauzen ki thoram aduga mari leinana amkil gi president laurembam nganbi na hai mi sidri fawba miyam gi dabi pi dabagi haina bi thadokadabani Indian Constitution na piba pangpham thokpa sing chap chana mipum khudingda phangan gadabani Maitai nupi singna Western culture da hena miyeng changlakpa asi afaba natte adubu tangai fadana aikhogi hana dagi leizaraklaba fazaraba fizet chakza sing adu yokhatpa haibasi leibak sida pokloba aikhogi ithawni haiki Ngasiju yaning taba thokthok kaya ama tauri Manipur da tariba demand sing haibadi ngangkhai gi border gi da hairo aduga ILP da hairo punamak aikoi gi semi ba mayam aikoi na moina taurei ba mayam se kanna hona ba si kari gi damak tano haiba targa di India ama di Manipur government na aikoi gi apamba ningkha tamba aikoi na Indian constitution da yawba freedom of speech freedom of movement haiba ne singba se masi gi habit se masi leiba yaroi Manipur Praja tumina leiroi aduga Manipur Praja na irangi thagapagi di natte aikoi gi phangpham thokpa ha khoi gi basic needs sing se mapung phana pi da bataraga di adumak irang thokki gani amasung thoktana leigani ima oi aikoi na su Manipur gi damak ta kathokani ima leibak gi damak ta kathokani ngangkhai gi damak ta kathokani aduga chap chaba phire ba ma phangdri bhabodi aikoi lepa leitana khongjang ti chanchang gi gani Pumlen Pat ki Mayada Ringban Sambadagi Tata Changbaya Balambi Fawba Semjile Haina Chathariba Assembly ki House da Pat Sing Mangtharapagi Matangda Sugunu Kendrugi MLA Ranjit na Phungdokhiba Wafam Hayeng Tang Ani Fawbagi Manungda Assembly House da Sengdokadabani Haina Pumlen Yangbi Development Organization Amadi Pumlen Pat Amadi Masigi Akoibada Tariba Miyamna Akan Mamawongda Taksin Kri Manipur Press Club da pangthokpa pawgi mifam amada Pumlen Yangbi Development Organization gi Vice President Inganba Waikhom na hai Congress na chahi tara mga pairambada karisu tawramde SSA gi makhada khul asida school sana bagi damak foundation tawramki adubu building adu karamba chahida uba fangadage haina miyam na ngasisu hangnari khwaidagi sotharaba khul singi manungda Pumlen Yangbi hariba khul asisu amani BJP government lakpadagi Kendrogi MLA TH Radi Shyamna NREGS ki makhada khul asida lambi semba hobada ngairi adubu sugnu sigi MLA ke Ranjit na Pumlen Pat akai batau sinduna manghan bagum assembly da phongdokhiba yamna hakchina lawi hayeng August ki tang ani fobagi manungda zathariba assembly asimaktada sengdokadabani natrabadi tang ahum dagi wabagai digi sugnu fobagi lambi matam kaktana thingjin lagani haina Jackson Warol thamki MLA Sugunu Kendra ki Ranjita Bekari Muafam Kra Ningsing Jari Hokiba Tang Kuntra Hatore Sigi Lukin Pung Mariga Minitrai Toy Sigi Swai de Koi Assembly from the MLA na Tamdi Kida Okay Manipur ki passing Koi Mangsila Pi Matang Koi Pumlen Parki Mayai de Koi Ringbal Mayama Central Tana Koi Apam de Koi Tata Sangya Labi Hok Semi Haiba Tamdi Muafam Si The sing Koi Lambi si karamba lambi no ai si mek seng na house to madi praja miyam da sengtok piu hai wapam si
Food Safety and Standard Enforcement Thawbal na pan masala gurkha khaini na chingba hidak managi potlam sing fagat kre. Potlam sing asi District Level Advisory Committee su oiba District asigi Deputy Commissioner A Subaski pautak matung inna DC manung amadi District Hospital Canteen, District Session Court Complex, District Transport Office Complex, District Cooperative Society amasung CMO Complex sa laiba dukan singda yang sing khongchut aduda fagat pangam kibani hairi. Hariba potlam sing asi Food Safety Administration gi District Level Advisory Committee na haukiba July kitang kun mapal da order amat thoktuna yon ba amasung chaba thingkrabani adubu DC manung da lairiba canteen amadi dukan kharadadi potlam sing asi yolamba thengnakhi khongchut aduda designated officer amadi food safety officer singna potlam sing asi makhata na yondana ba khangan ki bagal doina karigumba yolamba thengnarabadi logi oba thabak lakhot kani haiki Drive asi lepa laitana makhata na sathaki gani haidi. Federal Students Organization Kanglai Park Face Sokna Lengaki School Singda ahan ba oina satharakpa school survey amadi drugs ke awareness ngasi August aman dagi hokdo kre haina Face Sok ki Secretary Publicity sana sampriti na thadorpa chirol amana phungdorakli. Ya school kendro ki manung chana laiba CIS Ibo Yaima High School bibam yang sinlubada school asi oja suna tagi Nepal laiba thengnarakhi. Madugi manungda nupa oja ani, nupi oja tarukni, aduga oja amana utilize torpani. School asagi apun ba mahiroi humpuming janbada mahiroi kuntra na karakpa thengnakhi. Ani shuba oina singzamai A sigi manung chana laiba singzamai chinga maka high school gi oina su. School asagi pibam yang sinlobada school asagi oina mahiroi punna jani nifu humdoi. Nupa da chama kuntra mathoi amadi, nupi da chama tarani thoi laiba thengnarakhi. School asida oja puna kuni thoi laibagi manungda oja manga amadi masagi school gini aduga oja tarat amana utilize torakpani school sing asi government na thawai hakchang yauna fagana ba hotna si khabarda khaktang school fagat han si mission haina law banadi lenga ki school sing asi mang tharakna ba ajoba maram orakani masiga iroina na facebook na ngasi mayai ka ba chinja ki mayokta mairoi kunai na lep rasi haba timda school singda satharakwa awareness program amasu ngasidagi International Modernized Academy ima school konung mamangda hokdokre awareness survey asida miyam na matyang pangna bahaina Facebook ki maikidagi appeal su tawrakli pogi manatna aten babre amamok lominasi Pony TV na makhal mathel gi thoram sing sandok tuna miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel ama oina bagi damak Pony TV ki contact number 9362511104 da contact tawbiro Makhada pijariba contact number natraga email asida miyamna suggestion pibiraknaba harjari miyam gi suggestion bu khawramna ngaijari break matung taram nokchari makhataba pau pizari Jawaharlal Nehru Manipur Dance Academy na sinduna ngasi India na ningkha tamlakpa chahi humputara mga surakpaga mari lenyana Har Ghar Tiranga campaign ama pisum thong ningom leirakta leiba Yaifalamjing Look Community Hall da pangthokre Tharam aduda Director Youth Affairs and Sports T Fulen Maitai Co-operator Imphal Municipal Council Oinam Romeo President Yaifalamjing Look pisum thong ningom leirak Oinam Chawba Singh amadi Director JNMDA Pukhrambam Bilas na mayai tangbal loduna saruk yakhi Thoram gi sarok am oina JNMDA gi artist singna lai harauba pung cholom dol dolok nupa pala amasung basanta ras sing utki Students Union of Kanglai Park sukna lisang sina sataduna lakliba academic campaign mating leiba mahairoi puthoksi haiba campaign asigi manung channa ngasi August ki tang amadagi hauduna class 10 gi free coaching ama Students Union of Kanglai Park suk head office ta hudokre haina Human Resource Department ki secretary Divya Nagar na mayrak pam na thadorapa chirol amana phungdorakli chirol asna hairibadi ngasi hudopagi tharam aduda CCSK gi president Jitendra Ningomba amadi suk head office ki president Dana Kumar Ningthauja anina mayai tangbal loduna saruk yakhi
Students Union of Kanglaipak sukna pangthokliba coaching asi Kanglaipak asida lairiba mahairoi singi yaifanaba amadi manaba kunai ama puraknaba hotnaduna kariguba makhal amatagi sale natraga fee amata lauduna pangthokpani coaching asna Kanglaipak asida lairiba sale thumgi lamda sotharaba imungi mahairoi singda hotnaningba amadi achoba mai pakpa oinabagi pandamda sinbani pangthokliba coaching asi bosemgi class 10 gi foundation course ni Hariba coaching asida lamdam asigi matik jaraba oza tarana tongan ba subject singda takpi tambiri sukna khangat laba mahairoi kuntrana saruk yari coaching asida lenga ki mahairoi singi mahairoi sing amadi nongna mama mapa kaina khraba mahairoi kayada akhanaba miyeng thamduna khudong chaba kaya amasum sukna piri sathok chasan gi khudong chadaba mahairoi kaya amadasu sukna laifam chafam gi khudong chaba piri haina su phungdokli Northeast India Festival the Manipur Sangai Festival promote taunaba Tourism Department na Tourism Corporation of Manipur Limited TCML ga khutsam naraga road show ama Bangkok ki Central World Shopping Plaza da pangthokre thoram aduda Rhythms of Manipur siyom na thoram kaya utkibaga loinana Robert Naurem gi handloom gi pochai kaya yauba fashion show su utki Manipur Tourism Official Maru Oina Tourism Assistant Director W Roman Singh Tourism Corporation of Manipur Limited ki Manager Vidyananda Hanjabamna lakadoriba Manipur Sangai Festival lising ani kunithoi gi matangda sandokna takhi road show asna Thailand gi tourist kaya Manipur da changlakpa yai hairi Tourism gi Assistant Director W Romena phungdokhibada Manipur Tourism gi marketing asi henget hanbada natana Thailand da Manipur Sangai Festival asi hena promote tawragani haiki Manipur Pineapple Festival Committee na sinduna tha asigi tang tara mapaldagi kun fawba numit nini chupna tara mangarat suba state level Manipur Pineapple Festival lising ani kunitoy Churachandpur district ki Bunglon High School campus ki Dr. Kalam ground da pangthoklagani hairi ngasi Manipur Press Club da pangthokkiba pawgimi from the Manipur Pineapple Festival Committee Manipur MPFCM ki chairman Sailen Mangkhongsai na hai lamdam asida puthokliba Q variety ki oiba ki home sing asi Miyam da taknaba amadi wana hotnaduna Q variety ki kihom puthokliba sinmi singbu pukning thogatpa oina thoram asi pangthokpani kihom Q variety asi lising ama chamampal ni futareta songpu gangte na tharab matung mathang thanarakhi maslagi chahi amada metric ton lising mapal puthokpa ngamde haiki mahakna makhatan hai Pineapple Festival asi pangthokpada stall fam ga dawri bising masana kihom thaduna puthok chaba oigadabani Festival asida apaba kihom puthokpa sing khangat naba Manipur Pineapple Show Contest pangthokani Festival aduda stall famba sing khaktamak saruk yaba yakani aduga Beauty for Grassroots Development haiba hiramda Manipur Pineapple Queen Contest su pangthokani amadi Festival asida lomi singi seminar amadi free medical camp su pangthokani Festival asida miyam na saruk yabiu amadi akupa marol gidama committee asida paw fabira u haiki Midday meal workers singi honorarium tha da lupa lising ama piba yamande chahida tha tarani thoida lupa lising taruk piu haina all Manipur midday meal workers union AMMW na thokpa cherol amana phungdurakli Manipur da laidiba lenga ki school sing adat school sing amadi madrasa sing da mahaitam liba mahairoi sing chak pijanaba thorang India government ki makhada Manipur da su hauki chahi kunlom asida chathaduna lakli Masida cook oina thabak tawriba midday meal workers singi honorarium asi chahida tha tara khak tha da lupa lising ama piduna thabak suhalli India gi atopa state singda maru oina Pondicherry da tha da lupa lising kun ma thoiga chartret marfuni thoi Tamil Nadu da tha da lupa lising tara hundoiga jama Lakshadweep da tha da lupa lising mapal ga chonga piri aduga Kerala dana nomada lupa chatruk pibaga loinana festival allowance oina lupa lising amaga chatruk amadi vacational allowance oina lupa lising ani piri masigi mathakta apron amadi dress su piri Manipur government na midday meal workers singi chahida tha tarani thoida lupa lising taruk pina ba loinana festival allowance amadi vocational allowance pina ba union asigi secretary arambam thoi chanuna phungdorakli Kanglai People Against Narcotics and Psychotropic Substances Kanglai Panas na letana changsilakpa mayay kaba chinjak sizinaba amadi lalonba singbu fakat pagi saruk ama oina ngarang Imphal East District Council amadi Top Youth Club na kongpal gi akoy mapam singda drive sa tabada miyoy ama heroin number 4 gram amaga konana fakat pangamkre atopa amadana Thobal District Council amasung Lilong Local Council nasu ngarang akak nabapo ama fongodagi yum amada drive sa tabada Mayay kaba chinjak sagi toramba miyoy ahum punna fagat pangamki
lamdam asida mayai ka bachunjaki lalonba masing ka hena wangkhatlakpadagi nupa nupi khaktana mayai ka bachunjak sizinaba mi gi masing hengalakliba asibu laksanaba hona haudrabadi lamdam asi mutkibitari haiduna kanglei panas na changseliba khongjang asida club organization maira paibi singna matyang pangbiduna lamdam asibu kalhauna ba hotnaminasi haina phungdurakli nakal amaromda kanglei panas na haukiba July ki tang 18 da thokiba warwal amada Thobal district laiba private rehabilitation center tara mathoina kanglei panas ki chana pathaki wang mada thabak tawrakpadagi punna famina duna mamang da thokiba thodok adu soibadagi thokibani haina sengdorakpaga loinana matungda amukhana thokandana ba haina yasinaba pura kre amadi rehab center tara mathoi asina su khongjang asida mateng pangba haina su yana kre hairi Ngosi Tamenglong District ki Tausam Subdivision ki manung chana laiba Oinamlong Community Hall da Tausam Cluster Rongmainaga Baptist Association RNBA amadi Bread for the World brought na sinduna nongmagi oiba capacity building of SSG and to enhance their contribution to village development as well as improve livelihoods and income haiba hiramda training program ama pangthokre Thoram aduda PESCS ki director Namkhinlung Panmai su saruk yaki baga loinana MSRLM gi Jiribam CD block manager Wahengbam Prem Jana resource person onya wangangki Thoram aduda nungkaw self help group tared Oinamlong self help group manga amadi Kaimai self help group ani punna self help group taramari romna saruk yaki resource person onya wangang aduna MSRLM gi manager Wahengbam Prem Jana hakibada training as the self help group na fangba yabaka na basing mataw karam na loan lawgadage karam na self help group na miyam gi mateng pangba yai amadi self help group karam na semgadage habigi matangda kupthana khangan ki hairi Malem gi kairak liba khal asdagi kharadamang oida basu kanna ba habigi wakhalon geloinina state lengak na paikhatlak liba u chara thabagi thabak paikhat liba asibu sokat laduna humputara humdoi suba ban mahotsav kamari lenina Kongpal Social Development Organization KSDO Kurai Khaidam Laikai Gram Panchayat amadi mangal laina VLF ki thomi singna Kongpal Social Development Organization KSDO gi ground amadi manak nakpa lamhang singda u chara kayama thakre u chara thaba asida saruk yakiba secretary KSDO Naurem Dinesh na hai umang kok thorakpana malem gi aying asada akai balakpa asidagi kharatamang oirabasu kannaba hotnaba oina Kongpal Social Development Organization KSDO Kurai Khaidam Laikai Gram Panchayat amadi mangal laina VLF ki thomi singna u chara sing asi thabani thariba u chara sing asi hingna ba akhoi pumnam angna thodang lawmin asi haibaga loinina makha tana su u chara kaya thakigani haiki State asigi oina hoki bapung kun marida mioi punna yang khai mapal positive oikre mioi amata siba yakhidre COVID-19 Command Control Room dagi thadorakpa report amagi matung inna hauki bapung kun marida nupa ni futaruk amasung nupi tarahumdoi punna yang khai mapal positive oiba yakhre hauzik fawbada punna mioi lising aniga jama kun mapal laikhidre State asigi oina hauzik fawbada mioi lak ama lising kuntra mapal ga jama kuntra humdoi positive oikre Masigi manungda mioi lak ama lising kuntra taruka chonga subna ahumna recover tobang amkre active case da mioi chonga subna ama lairi recovery rate na chada marfutara Nepal dasmik ama amani All Manipur Football Association Ampagi Midyang Makada All Ziribam Sports Association AJSA na sinduna numit humnigi oiba referee refresher and clinic course ama AZSA holda pangtokre AZSA gi President M. Brajakanta Singh training as the AIFF referee gi I. Rabichandra Singh na instructor ojuna Ziribam gi referee tarat na sarukyari Loishilakpada maru iba pa mukana pizori Manipur Assembly na tongan-tongan ba department taret ki lupa crore lising aniga chamri humpumathoy lag marfu lising tara pass daw kre Governor Ganesh na RIMS ki new campus da Dental College block amadi OT complex da anobo modular operation theater ama sanga kre Voter amadi Aadhaar card link tawbagi thabak ngasidagi haukre electoral roll da chahi amada ming mari rak chanba yabagi khudong chaba laire
Lamdam asagi nupi singna miram gi fijet hadokuna iram gi fazaraba fijet sing set chaduna inya yokhatlasi haina ichwal gi maiketagi miyam da thamkhre. Amadi haukiba pung kun marida Manipur gi oina COVID-19 gi anoba case yang khai mapal thengnakre asiba amata yawkhidre. Poni TV ke numidangi Manipuri pau minyeng tabiri basingbu amakana kurumjari.